Center amasung Kuki-Zo marga taunariba peace till final stage yausilaklay FNT gi mawongda piraba yana leire. Government na ayan ba security forcing deploy tawduna irang laksinaba honarabasu Litan ge kangluf anigi irang hengalakle yung may tabal leptre. Litan da thokriba kangluf marshal ge ungkhatnaba sina maram oiraga Ukhrul district pumbadanga sayuktagi hauna inter-service sing ban tawkre. BJP legislator Singi Mifom da Manipur Santi Hanjun Hanba IDP Sing resettlement Tawanba Madi road infrastructure Sing Semgat Naba Kanakre. Amasung Union budget lisingani kuntaruk kuntaret ase inclusive oiba Manipur yauna Bharat ke senmitlon chaukat naba mayonda puna ba hona bani haina Minister Govindas na phongdorakle. Kurumjare ISCOM news ming tabi upuna magpu kherodari bamataram na okchare hojik pau sandok na pizare. Center BJP lengak na Manipur da Yumnam Khemchan Singh na luching ba anoba popular government ama mai pak na sem kraba matung center madi Kuki-Zo mar community singa tongna ki ba peace till adu loisilakpage stage ta leire haina Indian Express na court tawduna report tawre. Pauge likun amagi matung inna Kuki-Zo marga government ga tawriba peace till ase Indian government na Eastern Nagaland People's Organization ENPO ga mamang chayolda deal sign tawnaduna Nagaland ga chouba trifuruf na kundariba district tarukta frontier Nagaland Territorial Authority FNTA haina autonomy pikiba gumna piraba yai haina phongdokle. Central government na peace deal asiga mari leinana pirakani haina thajanariba se center na Manipur gi anoba lengak asida Kuki-Zo MLA ahum deputy chief minister Namcha Kifkint MLA LM Kaute amasung MLA Ngursanglur Sanate gi Manipur gi anoba sarkar sembada support tawrabade peace chill da yauriba Kuki-Zo margi demand khara pigani haina insurance chowkiba adunani haide. Aduga center na Kuki-Zo mar singi demand sing ase Manipur gi oina mathang chahi lisingani kuntareta pangtokadoriba assembly election gi matungda oirakpa yai haire. Kuki-Zo mar gi demand sing ase FNTA gi mawongda ahenba autonomy financial authority amasung administrative power sing pi banatana ahenba demand sing pi daba haina yana leiri maramde. Manipur State Indian Constitution gi Article 371C ase chatnaduna Tringi District Sing Autonomous District Council Sing chatnaduna leiribani. Aduga center na peace deal asigi negotiation tawba matamda Constitution gi Article 371C ase amendment tawduna legislative to administration da masong financial power sing su administration thamduna Maromdom gi oiba administrative thamna ba honarakpa yai haide. Center na silibana ba khongthang asina Kuki-Zo mar na taliba separate administration in the form of union territories su tensin hanba ngamlagani. Amaromda central government gi oinadi separate administration in the form of union territory with a legislature haiba demand asi piba jumloi haina phongna hai ki ba leikrabani. Amaromda nakal animak na oithokadaba agreement sing masak khanglibane duna maram oiraga suspension of operations su group to yauriba Kuki militant singa central government tok chathaduna laklibani haide. Manipur gi oina issue ase lusilakiba se matam adugi Manipur government na Indian Constitution gi Article 371C amasung 371A gi makada Tringi Autonomous District Council ADCS singda lising amachapan humfutara nethoi dagi hona
ADC singda ahenba sakti sinaduna Paihangadaba departments sing maru oina agriculture, horticulture, veterinary and animal husbandry, fisheries, science and technology, commerce and industry amade social welfare na chingba departments sing ase hawjik fawba recommendatory ge mawongda thamlakiba asisu maram amani. Hiram asigi matangda Ministry of Home Affairs na phongdorakpagi matung ina Manipur State ADC sing ningthina function tawhande sel ningthina allocate tawbidabadagi ADC kharage staff singi salary fawba piba ngamdana laki haire. Haukiba nomaizing numit ke numidangdagi Ukrul District Litan da Kuki-Zo Tangkhul Naga Khunja gi marakta horakiba irangaduna maram oiraga nupi yauna miyoi mari asok apan nangkiba amade yum amade government office yauna yum kunmari rom mai thakraba tungda ngasi numit humni chenbage ayuk anganbada ahenba security force sing deploy tawduna leiriba mafam aduda yum mai thaba amade khulai paiba militant singna Chinglon dage nong mai kaftarakpa leptri haire. Litan da thokhiba irang asibu laksinaba honabada Ukrul District Magistrate assist tasna official oina thokhiba prohibitory order amada Bharatiya Nagarek Suraksha Sanhita VNSS lisingani kulhumdoige subsection 1 of section 163 ge makhada Litan town na koliba mafum singda khundariba khunja sing mayum dege mapan thokpa thingkibaga loinana lamasida law and order kairakpa yaba thabak thoram sing ngarang numidang pung 8 tage tingba sing makhata na order ama thoktriba fawba thamduna leiribane masigi mathakta district magistrate na Assam Rifles ke Kalam 4 Central Armed Police Force ahenba personnel sing 8 Bihar Regiment ke Kalam 4 amade 4 Mahar Regiment ke personnel sing mafam aduda deploy tawduna makha taba irang sing thoktana ba security ga kanba traction thorang sing lokhatpa hokre nauna Litan township ta nagam sung kuki khunja singi marakta nauna thorakliba khana choina bagi thodok asibu makha tana sangdadana ba community ani asigi kuki students organization amazung katho Katamnau long singe mafam aduda santi laihanna ba appeal tarakle hiram asiga mari leinana Manipur gi deputy chief minister Loshe Dikho na Litan police station chair loduna mifam pangthokre mifam aduda civil police amasung political officers sing saruh yakiba mifam aduda Tangkhul Naga long Tangkhul Sanau long amasung katho gi President Singh Assam Rifles ki GOC Ukrul gi MLA SGO STC amasung additional SP Ukrul yauna mafam aduda santi hanjulaknamba amade makata na irang thoktanabagi matangda wa khanaki ba aduda deputy CM Loshe Dikho thodok aduda chenaba miyoi sing faduna lo oiba akanba chairak pigani haina ngarang lauthokibane Ukrul District ke Litan da Kangluf anigi marakta thokiba irang ase haukiba nomaizing numit ke numidang da Litan Siren Khong Tangkhul Naga Khunja Singh amasung yumlo nabakuki khul siki bunge khunja singi marakta chauna ungkhana rakiba made AS Sreling chahi nifunitoi apokpa laikidraba AS Paushim Sarkapung Village Kauba Tangkhul Naga Khunja ama Kuki Singh na tamthina furakibage wahodage haurakibani Ukrul District ke Litan da khangodana Kangluf ke irang haukiba nomaijing numitage thorakpa maram oiraga Litan da yung kai kaya mai thaba amade miyoi kaya asok apan yaurakpa amadi makhata na yung kai sing mai thaba militant sing na nongmai kapage thodok thokliba thodok sing asige image sing video sing amade lanai amasung Kangluf ki oiba comment sing social media platform sing da leptana thaganarakpa sina maram oiraga makata na irang horakpa miyam amasung lanai ge lanthum makata na manghalakpa yabagi oithokpa leibu maramna N. Ashok Kumar, Commissioner, Secretary, Home Government of Manipur na Ukrul District ke oina Internet Servicing Thing le haina official notification ama thokre.
Official notification asige matung inna Ukhrul District Internet Data Service sing maru oina broadband VPN VSAT sing suspension of Telecommunication Service Rule 2024 ge Rule 3 ge makada ngasi ayukta ge Ukhrul District na koliba jurisdiction sing da thingba thamle haire. Commissioner cum Secretary Home Government of Manipur ge notification asi District Magistrate Ukhrul assist us IAS na Litan thaudoka mari lenana Ukhrul District pumbada internet service sing thingna ba tharakiba official letter amagi matung innani haire. State asige Bharatiya Janata Party BJP legislative singi oiba mifam ama ngarang numidang Chief Minister Secretariat ke conference holda pangthoktuna state asda santi ningtina hanjun hanba internally displaced person IDP sing resettlement tawhanduna masa masagi yumda hanjun hannaba honaba made state asda district sing da sokchilaba lambi thong sing semgat nabage matangda kutna khanakre haire. Mifam ase yauraba matung lengak asige spokesperson wariba MLA Khongban Tabam Ibomcha Singna Paumi Singda Fongdorakibada Mifam aduda maru oina irangasna maram oiraga yum makai leizadraba IDP sing mayumda hanjun handuna kunda leita hanaba honaba sina nauna semliba government asige ahanba priority ni. Hojik Manipur yanauba popular government thamba ngamliba se miyam ge support yauduna khak oithokloi maram asina nauba government asina miyam na pamliba pandam madu fanghan ba haibasi amata ngairaba khongthang amani haike mifam aduda BJP MLA sing amadi nemcha khifken deputy chief minister LM Khalte amasung ngur sanglor sangate sing so mifam adu virtual mode ke kuthang da sarukya ke MLA Bomchana Makhata Arduna State asigi district singda leiriba lambi thong ase matam koina samjin dabna maram oiraga fibam sokchina leire maram asina tongan ba district singe lambi thong samjin naba mifam aduna khanake Ukhrul district ke Litan da thokliba irang asigi matangda paladuna mahak nahai mafam aduda akanba security measures sing Lokhat paga loinana kangluf anigi luchingba sing unaduna makhata na pamdaba thodok sing thoktanaba thabak sing lokhatnaba honari haina fongdorakhe Nauna Cabinet Minister oina wasak laukraba Govidas Konthau Jamna Parliament na pass taukraba senba chahi lisingani kuntaru kuntaret ke Union budget asibu support tauraduna budget ase society ge mipung khudingma konsinduna India gi oina noba economy development laihanaba puthokpa budget amane amade budget asina tongan ba development sector amasung Chaukat Thawrang Singh da Henna Midyang Thamli Haina Fongdokre. Imphage Thambal Sanglenda Pangtokpa Paumi Singh Unaba Mifam Amada Minister na Hai. Budget Asina Sectoral Reform Fiscal Prudence Amasung Sustain Public Investment da Focus Piduna Government ki Kuthang dagi Citizen Singh na Employment Generation Agricultural Productivity Household Purchasing Power Masung Universal Service Singda Chawna Kanaba Piragani Hare. Mahakna Makhata Aduna Hai pass Chaukraba budget asina middle class Nupi Nahar Singh MSME ge potential loba infrastructure driven long term growth Laihan Bamade empowering Eastern India da Mapangal Hapa budget Amani Haike. Budget asiga mari lenada Manipur state ki matang da paladuna mahang nahai Manipur state asi handloom amasung handicraft MSME amade agriculture na chingba sector sing da potential yamna leiba maramna puthokli ba budget asina Manipur state asige sanmitlon fagat hanba amade hena chawkhat pa purakna ba midyang sing thamle Irang asina maram oiraga matam sangna sanbitlonda choitheng piduna lakibado hojek santi hanjulaklei anoba lengak ama leirabani na state asige sanmilon amade chawkhat thorangda anoba government asina pass taukraba budget asiga loinana anoba mayon amada chongsin ba ngamlagani haire
Ukrul District ki Litan da Tangkhul Naga amasung Kuki community ani gi marakta khana trainaba violence oiba thodok sing thoktuna Asok apan yauhan kiba yung kay kaya may thaduna lanay amadi public ki property sing manghan takhan kiba thodok adu National People's Party NPP Manipur State Unit amasung National People's Youth Front sing na akan mamung da condemn tawrakle NPP gi President Lorho Versho na kudyeng piduna thadorakpa chirol amagi matung inna party asina Community animak na mafum maduda santi masung nungsinana leiminaduna amata oibagi wakalon sing thamnaba honagadabane maramde community ania se matam kuinadagi mafum maduda ingchikna khunda miraklaba furuf ngaktani karigumba nungainadaba leirabasu wari sanaduna waroshin puraknaba honabana chumba khongthang oigani haire Cherola Sinahai Tangkhul Naga Longge Luchingba Singna Mangjul Thaduna Warushin Amupuratuna Honabiu Amaromda Chief Minister Kem Chan Singh na Luchingba Manipur Government Asina Irang Asibu Loishin Ba Honariba Singh Asida Thagat Leamade Army Law Enforcement Agency Civil Societies Amasung Church Singh Naso Mafam aduda santi hanjilakna ba soidna honarakani haibage thajaba NPP na thamli haire amaromda NPYF ki cherolda mafam aduda district administration amasung law enforcing body sing na normalcy purakna ba honagadabani amade maral leiba sing faduna logyo oiba akanba action lawgadabani haina demand tawre Tha sigi tara mathoi faren thagi kun mangani panba yumsa kaisa dagi hoduna numit tare ni chupna ivudona malem taibang panbada kumtha biraktuna taibang mioi bagi awa ana dasa langban laina tina kaya kokthok piragani haina leibak miyamna ivudoge langon langdai puriba ts pravati na leibak miyamda thamlakle ivudona malemda kumdaraktuna Malem taibang panda leiriba mipung kuding maki awa ana dasa langban imung manungge laitin ge selthum yauna kokngam draba lainatina kaya pumna maksing ivudoge langon langdai puriba kakching kuno thingnam vokul leikai da leibi thingnam pravati ge yumda irat thoni thorum ama pangthoktuna malem taibang panas da leiriba mipung kuding makna lakpiduna numit tare ni chupna pangthokadaba asida aige imung manungge dasa langban lainatina awa ana khuding maksing kokchanaba iwudauda thongni jaba made khangjaningba hangatchaningba kaya asisu iwudauna pumna makta khangan bigani takpigani hainasu iwudauge langon langdai pubiriba parbatina thamlakle Lautak esai mapanda ivudo ahumna malemda khongdarakle haiba puwarigi latamda thokraba thoglakadaba lairik ase kakching khunau thingnam bokul laikai da leibi ivudoge langon langdai puribi thingnam prabatina ithoktuna phongkraba lairik ase su ivudoda thoni jaba lakpa miyamda numit asida lairik ase lemna fangangani haina su ivudoge langon langdai puribi prabatina aroiba oina kanglaipak asda leiriba leipak miyamda thamlakle aroibada marul pawman pizare Center amasung Kuki-Zo marga tawnariba pitch final stage yausilakle FNTA gi mawongda piraba yana leire Government na ahenba security forcing deploy tawduna irang laksinaba honarabasu litanda tangluf anigi irang hengalakle yummai thaba leptre Litan da thokliba kangluf marshal gi unkhatna bas na maram oiraga Ukhul district pumbada ngasi ayuktagi hodna inter servicing van tawkre
BJP legislature singi mifam da Manipur da santi hanjun hanba IDP sing resettlement to hanba made road infrastructure sing semgat na ba khanakre. Amasung union budget lisingani kuntaret ase inclusive oiba Manipur yauna Bharat ki senmitlon chawkhat na ba mayonda puna ba hotna bani haina Minister Govindas na phongdorakle. Hojik faubagi oina di ISCOM news na pizza Manipuri pang matangas talusin jare meng tabi di punamagpu amukan na krum jare.